Pauchedi yung pop oiba Mioi pau kharab de tawjari maral leba kya minister na kankhattuna thamlabra Education Department ge Engineering wing ge maral leba officer singge mathakda Education Minister na athuba matamda miyang changbiduna matik chaba disciplinary action lokatpiyo haina People's Action for National Democratic Movement pandamda Cherola madapil tawrakli Cherola asna makataraduna Manipur government na education chokot na bakan honari adubo Covid-19 ge baraksidam hairoi singge academic career mangdana ba akhang ahi kaya gi koksin sinetuna honari adubo amromda aremba sel thummi hobo officer kharana government gi mingchat thian badana tana Education Minister gi mingchat Leikhidre mangana bo honari puramok sikhang na natragana khangdana minister na su kankhattuna thambagi thawong amade miyamna hotrong hon uri aire DM University amadi Heirok Engineering College building construction gamari leinaba drawing adu engineering wing asigi architecture singna ningthina yeklaga saba Houkhibane sport tasu architecture section gi staff singna toine sattuna check tawduna aso engam thoktana basena duna lakhibane adubo yamna ngaklibade construction work asigi estimate chaduna approval lognaba process tarukpa matamdadi Seran Turan toromba chawna Thengnakhre wafam asi department manungda yetna bada natana mapan tholakpadagi pandam jawna Manipur gi yamna maru oiba CSO kayage mairoi lup kaya mukina kong yawrakhibane aikoi pumpana tanarabo wafam ama oibana tumina lesenba yaraktabadagi lup kaya gi losing basina thijin homjinba awrakhibane hiram asigi matang du sahi sigi Houkhiba July 13 apunba irepa ki mahiroi sinpanglob AIMS amade Democratic Students Alliance of Manipur Desam gi apunba team amana yengchilaba matung da media da pongtok ki basu laikhrabane loina da lenga ki mapam da so wakat ki basu lairabane Nixing baya abadi DM University amade Heirok Engineering College building chaba ki damag drawing and education engineering wing ke architecture staff ni yektuna saba Houkhi adubo building construction work asigi consent file adu process tarukpa matamda data sengna drawing adu yekiba amadi design tokiba architecture ki signature jawromdaba madugi mahutta department asiga mari suklai leina daba lanai farm BBS architecture aiba amagi principal architecture Benson Sabungpom kauba amagi mingda sahi tawram khibani nakalamoromda Manipur da Covid-19 namaram oiduna Mioi amasu Leikhidre Apunba Sikhiba Sikhiba masing Youkhre Youkhre Haujik Manipur da Covid-19 na positive oiba Apunba masing lising ni panchabri kuntra yogduna laichat asidagi pharakpa masing na lising taruk sanga kuntra kama panne loiner active case da lising amakasani panipu leiri India ki oina so Houkhiba pung kun mari da lising marfutra taret charipa yakai mapan positive oiba thengna duna Sikhiba masing na lising amakasam kuntra mapan oikhi Bharat da laichat asigi Apunba confirm case lag yakai mathoi lising taraga manga charipan marfutra umda Youkhre Loina laichat asidagi Apunba Sikhiba masing na lising marfum da chari kuntra yogduna world gi laichat asina khwaidagi sokhan bale baksing manungta anisubada leire world gi ona Covid-19 gi Apunba confirm case crore ohum lising kun ga tare chama taramapan yogduna laichat asidagi sen ge Apunba masing na lak mapal lising ni puga mari chatre taraga mangane aroibada content se kachi maru pau khara se pau damjari pamari local news YouTube channel amadi Facebook page asidagi yang biribop namo puthaga chari loina na channel asina adum da kana rabadi subscribe like and share to ka wi group namo amka na thaga chari